Hello everyone, good morning. Hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯦꯀꯣ. 5 ꯅꯠꯇꯦ 5 ꯃꯈꯥꯏ. 5 ꯃꯈꯥꯏ ꯇꯥꯔꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯅꯦꯕ. ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒꯅꯦ. ꯑꯗꯣ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯑꯩꯁꯦ ꯏꯔꯨꯊꯣꯛꯄꯅ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ. ꯀꯣꯝꯂꯥ ꯑꯃꯒ ꯆꯥꯔꯒꯅꯦ. ꯈꯔ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥ ꯊꯛꯅ ꯈꯣꯟꯗꯤ ꯂꯣꯏꯔꯦꯕꯀꯣ. ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯅꯤ. ꯑꯗꯣ ꯀꯣꯝꯂꯥ ꯑꯃꯈꯛ ꯎꯕꯗ ꯀꯣꯝꯂꯥ ꯆꯥꯒꯦ ꯍꯥꯏꯅ ꯀꯣꯝꯂꯥ ꯆꯥꯔꯤꯅꯦꯕ ꯑꯩꯁꯦꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯃꯊꯪꯗ ꯑꯩꯁꯦ ꯌꯥꯝꯅꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯇꯥꯔꯦꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ, ꯃꯨꯛꯕꯥꯡꯒ ꯇꯧꯗ꯭ꯔꯦꯕ. ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯣꯝꯂꯥ ꯆꯥꯒꯦ ꯀꯣꯝꯂꯥ ꯈꯣꯛꯏꯅꯦꯕ ꯑꯩꯁꯦ. ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯎꯔꯤ ꯑꯅꯧꯕ ꯊꯣꯛꯑꯦꯕꯀꯣ, ꯌꯨꯝꯗ ꯊꯥꯕꯅꯦ. ꯑꯗꯣ ꯎꯔꯤ ꯑꯂꯨ ꯏꯔꯣꯟꯒꯦ ꯇꯧꯕꯅꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯄꯒ. ꯌꯨꯝꯗꯁꯨ ꯃꯤ ꯊꯕꯛ ꯁꯨꯕꯅꯤ ꯌꯥꯝ ꯂꯥꯡꯉꯦ, ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯣꯕ, ꯃꯇꯥꯏꯗꯒꯤ ꯂꯥꯡꯉꯤ ꯈꯣꯠꯂꯤ ꯍꯥꯏꯅꯅꯦ. ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ. ꯀꯣꯝꯂꯥꯁꯦ ꯈꯣꯛꯄꯗ ꯑꯗꯨꯝ ꯃꯥꯅ ꯂꯩꯔꯦ. ꯈꯔꯒ ꯃꯥꯕꯁꯤꯗ ꯑꯩꯅ ꯈꯔꯒ ꯇꯞꯆꯕꯁꯦ ꯑꯗꯨꯝ ꯃꯥꯅ ꯂꯩꯔꯦ ꯍꯥꯏꯁꯤꯅꯤꯀꯣ. ꯅꯨꯡꯉꯥꯏꯇꯕꯅ. ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯇꯞꯄꯤ ꯈꯜꯂꯝꯒꯅꯦꯕꯀꯣ. ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ, ꯈꯪꯗꯦ ꯀꯅꯥꯝꯅ. ꯋꯥ ꯉꯥꯡꯕꯁꯦ ꯀꯜꯂꯨ ꯍꯥꯏ ꯌꯥꯗꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯍꯥꯏꯗꯤ ꯁꯥꯕꯤꯗ ꯉꯥꯡꯉꯁꯨꯅꯦ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯂꯩꯅꯦꯕ ꯋꯥ ꯉꯥꯡꯕꯗ. ꯑꯗꯨꯒ ꯃꯤꯅ ꯂꯥꯛꯆꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯒ ꯑꯩꯅꯁꯨ ꯂꯥꯟꯗꯦ, ꯑꯩꯅꯁꯨ ꯂꯥꯜꯂꯣꯏ, ꯃꯤꯅꯁꯨ ꯂꯥꯟꯕꯤꯔꯛꯀꯅꯨ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩꯗꯤ ꯋꯥꯈꯜꯁꯤꯗ. ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯤ ꯍꯧꯖꯤꯛꯀꯣ. ꯆꯥꯛ ꯊꯣꯡꯕꯩ ꯃꯩ ꯊꯥꯒꯠꯂꯦ. ꯑꯗꯣ ꯃꯩ ꯊꯥꯒꯠꯂꯒ ꯍꯥꯏꯗꯤ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯕꯒꯤ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦꯀꯣ. ꯄꯀꯥ ꯆꯟꯕ ꯈꯣꯠꯄꯒꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯒꯤꯅꯦ, ꯍꯥꯟꯅ ꯂꯩꯔꯝꯕꯩꯅꯦꯕꯀꯣ. ꯑꯗꯨ ꯄ꯭ꯂꯥꯁꯇꯔ ꯇꯧꯋꯤ ꯍꯧꯖꯤꯛ ꯀꯟꯅ. ꯑꯗꯨꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯕꯀꯣ. ꯃꯤ 2-3 ꯊꯕꯛ ꯁꯨꯔꯤꯕ. ꯑꯗꯨꯗꯨꯅ ꯆꯥꯏꯕꯅꯤ ꯍꯧꯖꯤꯛ. ꯀꯩꯁꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯒꯅꯨꯕꯀꯣ. ꯁꯤꯁꯦ ꯐꯖꯔꯀꯥꯟꯗ ꯑꯩ ꯐꯖꯅꯕꯨꯗꯣ ꯑꯃꯨꯛ ꯎꯍꯜꯂꯛꯀꯦꯕ. ꯍꯧꯖꯤꯛ ꯀꯟꯅ ꯂꯣꯏꯁꯜꯂꯦꯕ. ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯂꯣꯏꯁꯟꯕꯅꯤꯅ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯗꯤ ꯆꯥꯏ ꯇꯥꯕꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯒꯅꯤ ꯌꯨꯝꯗ ꯂꯩꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯏ, ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯗꯣꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯤꯅꯦꯕ. ꯉꯁꯤꯗꯤ ꯃꯌꯥꯝꯅꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯦꯀꯣ. ꯃꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯦ. ꯑꯗꯨꯗꯣ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏꯗ ꯑꯣꯏꯅꯀꯩꯅꯣ ꯆꯥꯔꯦꯕꯀꯣ. ꯑꯩꯈꯣꯏꯗ ꯆꯥꯕꯩ ꯊꯣꯡꯉꯦꯕ. ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯩꯇꯦ. ꯑꯗꯨꯒ ꯑꯂꯨꯒ ꯎꯔꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯏꯔꯣꯟꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯃꯌꯥꯝ ꯊꯣꯡꯁꯨ ꯍꯥꯞꯇꯣꯏꯅꯤ. ꯊꯣꯡ ꯑꯅꯧꯕ ꯔꯨꯝ ꯁꯥꯗꯣꯛꯄꯗꯣ ꯑꯗꯨꯒꯤ ꯊꯣꯡꯁꯨ ꯍꯥꯞꯇꯣꯏꯅꯦ. ꯑꯗꯨꯗꯨꯅ ꯔꯨꯝꯁꯨ ꯍꯥꯏꯗꯤ ꯊꯣꯡꯁꯨ ꯄꯥꯟꯕꯒꯤ ꯀꯟꯅ ꯊꯣꯡꯁꯨ ꯆꯨꯁ ꯇꯧꯔꯤꯅꯤ. ꯑꯗꯣ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ. ꯃꯌꯥꯝ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯑꯩ ꯇꯞ ꯇꯞꯅ. ꯑꯗꯨꯗꯒꯤ ꯇꯞ ꯇꯞꯅ ꯑꯗꯨꯝꯅꯦ ꯏꯃꯨꯡꯒꯤ ꯁꯥꯠ ꯍꯥꯕ ꯈꯣꯠꯄꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯡ ꯍꯥꯕꯗꯤ ꯂꯣꯏꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯄꯛꯀꯥ ꯄ꯭ꯂꯥꯁꯇꯔ ꯆꯜꯂꯤꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯈꯔ ꯇꯞꯄꯅꯤꯅ ꯑꯗꯨꯝ ꯇꯞꯅ ꯂꯩꯔꯦ. ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯌꯥꯝ ꯇꯞꯄꯤꯍꯦ ꯀꯥꯏꯅ. ꯑꯁꯨꯃꯥꯏꯅꯗꯤ ꯑꯩꯅ ꯇꯞꯃꯟꯒꯤꯅ ꯇꯧꯔꯤꯅꯤꯗꯤ ꯈꯪꯗꯦ. ꯁꯤꯅꯤ ꯃꯌꯥꯝ. ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯇꯦ. ꯋꯥ ꯉꯥꯡꯕꯗꯣ ꯀꯃꯥꯏꯅ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯡ ꯂꯩꯔꯦ. ꯍꯧꯖꯤꯛ ꯎꯔꯤꯃꯨꯛ ꯀꯊꯠꯂꯦꯕ ꯑꯩꯁꯦꯀꯣ. ꯃꯌꯥꯝ ꯑꯗꯣ ꯎꯔꯤꯁꯦ ꯇꯤꯟ ꯆꯥꯕ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯌꯦꯡꯗꯣꯏꯅꯦꯀꯣ ꯑꯉꯥꯟꯕꯗ. ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯗꯕ. ꯎꯔꯤꯁꯦ ꯀꯃꯥꯏꯅ ꯇꯤꯟ ꯆꯥꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ. ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯗ꯭ꯔꯤꯑꯕꯀꯣ. ꯑꯗꯣ ꯀꯥꯡꯍꯟꯃꯨꯛ ꯉꯥꯏꯍꯥꯛ ꯇꯥꯏ ꯀꯥꯏꯅ ꯀꯥꯡꯍꯟ ꯇꯥꯏꯕ ꯆꯪꯉꯛꯏꯅꯦꯕꯀꯣ. ꯑꯗꯨꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯔꯦ. ꯑꯩꯗꯤ ꯔꯨꯝꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯇꯞꯄꯤ ꯇꯞꯄꯤꯅ ꯃꯈꯥ ꯇꯥꯕꯗꯣ.
kita hendak kalau dia betul. Kun mangan. Kailangan kun na rin. At yung nga bibilang eh. Kaya kasi buka nga. Sila may kahapit sa hawin. Nhưng mà khali dễ không hay nó hảo cha gì kìa ngoan ra nga chứ kìa không hay nó hảo là nó cha gì 잘하자 숨 돌아가세요. 자. Không biết là chả phải kiểu như lâu rồi. Kaya nga ang kana bago. Po lo buda kana ya. Utama pangawe. Nga masam pangawe. Ano mo ba? Ano bilang mo? Kali. Tu. Sira tu. ꯑꯗꯨꯝ ꯌꯥꯝ ꯄ꯭ꯂꯥꯁꯇꯔ ꯇꯧꯕ ꯍꯧꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯅꯝꯖꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯊꯕꯛ ꯄ꯭ꯂꯥꯁꯇꯔ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯩ ꯔꯨꯝꯒꯤ